Medeng tabiriba puno pu Gorbachev-na ahanmagtada taramna okchari ngasisu anoba nomaijing numit ama lakpaga loinana mayamna hangbirakhiba wangsing amadi ibirakpa comment sing goiba video adu pudun lakchari ngasigi video si matang asda hujrige video asibu meng tabiriba singna like tawsindiba amadi share tobiba kaubiganu loinana video asibu loiba phawbatang meng tabiyo ngasi ahanbada lokachariba comment aside kanglasa gaming na tobirakpani gaming gi 20k phawgi manungda leiba manungda iQOO G3 se kamai toge adom na hangbireiba lupa lising kun phawgi manungda leiba gaming gi damakta phone ama leina bagi damakta yingbiram bo oirga de iQOO G3 hariba phone asisu sinabaya ba phone hariba phone asi yawba Snapdragon 678 hariba processor asisu adom 7 nanometer da base to ba processor amadi oiri adu bo hujki matamda lupa lising kun phawgi makha da leiba ababa phone kya thoki bana maram oirga no phone singda no ba improve ba processor ka yawriba samna hairabada Xiaomi Note 11 Pro na chingba sing asi yengbiba yai abdona haiba phone sing asi gi manung dagi adong ge pamgi matungina khalaga lebi matamda game salam matamda thojona problem oyoidaba Snapdragon 695 processor na chingba yawriba phone ngakani haina adom da suggest tawjani mathangda lokachariba comment asina chongba sarang themna tawbirakmuni yam nungaijai request tawjakiba adu thabak taw thokpige khanbi bagi hajakiba BCCI gi income amadi Indian cricketer singi matangda video semirakpa ngaijari soidana sembiro hoi chongba sarang themna mamangda hajak habirakiba video adu ai kaujadri matang chaba matamda soidana maki hairiba topic asigi matangda adomgi apambagi matung ina video semduna hapkachaba ngamnaba honajage haiduna adomda matam khradang ga pidbi nagai damakta nolukchari mathangda lokachariba comment asina luwang na tobirakpani bro DigiWatch Sports ka DigiWatch 2 ga ani se khenaba karino DigiWatch Sports se leige khalle aina features manabra DigiWatch 2 ga hoi adom na hangbiraiba DigiWatch Sport hariba si DigiWatch 2 ga features sing punamak manai sunatagi hariba watch asidana sport mode tamasing helakpa amadi brightness level da khara khajik helakpa asina tana atopa thoidokpa khenaba leite adom na hariba gari asigi matang da smartwatch asigi matang na hena khangminangba leramba targasu agi channel asida DigiWatch 2 gi unboxing amasung first impression gi video na chingba hakat jakrabani hariba video adu changlaga yengbi matamda gari asigi matang da hena matik chana khangba ngangani haina domge comment asigi pawkum pijai mathangda lokachariba comment asina Tondon sana ireng bamna tobirakpani Vivo X70 Pro ga Realme GT2 ga se camera amadi processor phabase karmana hen gadage adom nang biriba phone ani asida processor gi matang da yengjeba taragadi thoidokna adumak manaba thoidokna khenaba leitaba aduma processor ngakteni haijabatai adu camera gi matang da yengbirum bataragadi X70 Pro hariba asina soina maki camera gi matang da video quality da na chingba helakani haina adom na phone ani sigi manung da leina bagi damakta yengbirum bataragadi Vivo X70 Pro ina adom gi phone ani sigi manung dagi aina suggest jari mathangda lokachariba comment asina thoi YT gaming haini birame bro iPhone SE 2020 ga versus iPhone 8 Plus kanan hin fagani adom na hangbiraiba iPhone ani asigi manung dadi iPhone SE 2020 hairiba sina soidana maki hena fagani haina adom gi comment asigi pawkum bijari maramdi hairiba phone asida yawriba improve oirba amadi anoba chipset asina hanagi iPhone 8 Plus yawriba chipset tagi hena phaba amadi iPhone 8 haibasi hujiki matamda company asina discontinue tawkraba variant tama oibana adom na market gi anoba leinaba matamda su yengba matamda khudong chadaba amadi offline natragana online dagi adom na second hand gumba natragana refurbish gumba hairiba phone asi leiruba matamda su hujiki matam asiga chanadraba amadi sinabada nungaitaba soidana maki oigani maram aduna iPhone SE 2020 na adom gi damakta phaba option adu oigani haina comment asi pawkum pijari mathangda lokachariba comment asina legend player haina ibirame bro online pay letter gi video sembiro hoi masigi matangda mamang chattasu comment kya uba phangjakre online dagi koi ge Flipkart kumba Amazon kumba dagi pay letter section dagi pot chain ba natragana lowba amadi hairiba amount adu matam khargi matungda amuk pay tawba yabagi option asigi matangda video semna bagi tamakta mayamna toina haibirakba ai thengna jakre soidana maki hairiba comment topic asigi matangda su video semna phona jarake haiduna dum comment asigi pawkum su pijari mathangda lokachariba comment asina Ranjit Ningthojamna tobirakpani bro processor da Unisoc haibasina kamai tawgano adomna hangbiraiba comment asigi pawkumdi adomna haibiriba Unisoc haibasisu processor saba company amagi mamingni haijabatai MediaTek Dimensity amadi Exynos processor Snapdragon processor pato asum tawdana
यूनिसोक हाइरिबा असिसु कंपनी अमनी हाइरिबा कंपनी असिना मोबाइल अमदी अतोप अतोप प्लेटफॉर्म सिंगी ओइबा प्रोसेसर सिंग सारिबा कंपनी अमनी अमदी हाइरिबा प्रोसेसर सिंग असि मतमगी मतुंग इना हौजिकी मतमदा अफबा अमदी क्वालिटी लेबा प्रोसेसर पुथोप ngamdabadagi market share asi adumaki matik nemkibana mayamna kana pau tanadabana हाइरिबा प्रोसेसर असि लई हाइबसी पाकना खंगदबा अदुंबा प्रोसेसर अमदी ओइरी अदुबो हाइरिबा कंपनी असिसु मतम खरगी मनुंगदा अफबा प्रोसेसर क्या पुथोरकनी हाइबगी थादबा थमनरिबा अदुंबा कंपनी अमनी हाइना अदोंगी कमेंट असि पाउकुम पिजे मथंगदा लखोचरिबा कमेंट असिना दा अबुंगना तौबिरकपनि इयाबा vivo phone gi oina phone mayamga manadaba magul ani yawi atei phone da magul singsi hapte maram asi kari gino khangning maram sing ahan bada notification panel makhada hapa haibadi net on tawam jagada ani subada screenshot lobo matamda square rectangle circle shape ahum sida ama hekta khalaga screenshot lobo yai adomna haibideiba option sing asi vivo gi phone singda phangiba si software gi optimization gi makha poli haijabatai hairiba asi custom oiraba vivo gi adugumba software aduna bibani amadi hairiba sing asisu company sing na pamlagadi phone kudimakta samna hairabada samsung gumba natragana atopa topa brand sing na su masi optimize tawruga hapchen ba yaba features ngatani amadi hairiba sing asi vivo da yauriba si sinaba matamda nungaiba amadi user experience hangal hanba adugumba feature ngatani amadi vivo gi phone sing da uriba sing asi afaba customization tawba software amagi matung ina uba phangmani haina adungi comment asi ki pawko pijani mathangda lopachariba comment asina ayub robeana tawbirakpani oppo reno 5 pro ga iphone 10 ga kanani hena fagadagi adomna hangbiraiba phone ani asigi price range asidi aduki matik khenakre hajabatai adubo overall performance yengu matamda amadi piriba specification sing asiga mamal ka chanaba yengu matamda di aigi oina di soina maki adomda oppo reno 5 hariba phone asi oina suggest tawjaningi haidana adomi comment asigi pawkumsu pijani mathangda lopachariba comment asina manglembi yumnam na tawbirakpani first like and comment manglembi yumnam busu aigi market gi hainingai leitena thangachaba hongdokchari adomna first like amasung comment tawbirakiba ase ngasigi video asidadi aroi bada lokhachare adubo waro biroi video sing asibu matam chupada yengbiraba amadi tungda thagachargadulba video sing busu yengbirabi damakta aigi market gi nolukchari amadi tawbimal khangbu chari haidana adomgi comment asisu lokhachari masini ngasigi mayamna hangbirakiba wahangsing amadi ibirakpa comment sing yoba video asibu ming tabiriba amadi video asida wahang hangbirakiba mayam punamak pusu aigi maikedi haingai leitana tobimal khangba uchari amadi thagachaba phongdokchari tungda adomna phone singi matangda technology ga mari leinaba khangba wahangsing leirgadi ngasigi video gi comment section da sung choi dan ibiramu amadi channel asida bibingba suggestion leiraga su ngasigi video gi comment section da sung choi dan ibiramu adomna ibirakpa comment sing amadi hangbirakpa wahangsing ga loinana tungda anoba video amaga loinana mathangi nomajing numita amuk pudul laktagi ngasigi oinadi video asi matang asida losinjari tungda no video amada amuk thengnarasi matam adu faugi damakta di mayam punamakta gi kaina bagi athang nijari